ꯀꯔꯤꯅꯦꯅ ꯎꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯥ ꯃꯇꯣꯟꯗꯅ ꯁꯨꯝ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤ ꯁꯣꯝꯁꯤꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯧꯁꯥꯕꯤꯔꯣ ꯄꯥꯈꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣꯝꯇ ꯍꯪꯕꯤꯌꯣ ꯁꯣꯝꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯔꯣ ꯀꯔꯤ ꯋꯥꯍꯪꯅꯦꯒꯦ ꯁꯤꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯖꯗ꯭ꯔꯤ ꯀꯅꯥ ꯊꯤꯕꯤꯔꯛꯄꯅꯣ ꯍꯩꯁ ꯃꯥꯒꯤ ꯄꯥꯈꯣꯝꯁꯤꯗꯤ ꯃꯔꯧ ꯑꯃ ꯇꯧꯏ ꯃꯁꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯒ ꯃꯑꯣꯡ ꯑꯃꯅꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯦ ꯈꯨꯡꯒꯪ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯈꯨꯗꯩ ꯁꯦꯠꯂꯒ ꯅꯨꯄꯤ ꯀꯣꯏꯌꯦꯅ ꯃꯁꯤꯕꯨ ꯍꯧꯖꯤꯛ ꯑꯃꯗꯨꯅ ꯍꯥꯏꯔꯝꯕꯗꯨꯒ ꯃꯈꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯏꯖꯥꯠꯂꯣ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯃꯨꯛꯅ ꯉꯥꯡꯉꯝꯃꯤꯗꯣ ꯃꯔꯝ ꯁꯤꯅꯅꯤꯅꯦ ꯑꯁ ꯃꯥꯏꯁꯤꯕꯨ ꯑꯋꯣꯏꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯋꯣꯏꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯀꯔꯤ ꯃꯥꯒꯤꯁꯤ ꯅꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯇꯝꯕꯗꯒ ꯈꯪꯅꯔꯤꯖꯥꯠꯂꯥ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯅꯒ ꯉꯥꯡꯃꯟꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯅꯤꯡ ꯁꯨꯡꯍꯟ ꯍꯜꯂꯣꯏ ꯍꯪꯕꯤꯒꯗꯕ ꯍꯪꯕꯤꯔꯣ ꯈꯨꯝꯒꯗꯕ ꯉꯥꯏꯖꯔꯤ ꯁꯣꯝꯁꯤꯕꯨ ꯂꯩꯁꯥꯕꯤꯔꯣ ꯃꯧꯁꯥꯕꯤꯔꯣ ꯄꯥꯈꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ ꯈꯟꯅꯤꯡꯕ ꯑꯃ ꯈꯟꯕ ꯌꯥꯒꯅꯤꯌꯦ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯥꯏ ꯄꯥꯟꯗꯕ ꯃꯤꯒ ꯌꯥꯝ ꯂꯩꯔꯝꯃꯤꯅ ꯃꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯣꯝꯒꯤꯁꯦ ꯈꯔ ꯊꯦꯡꯃꯜꯂ ꯃꯥꯜꯂꯦ ꯑꯁ ꯁꯤ ꯑꯣꯏꯔꯗꯤ ꯁꯤꯕꯒ ꯀꯤꯔꯛꯇ꯭ꯔꯦꯗ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯍꯧꯖꯤꯛꯄꯨ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕ ꯌꯥꯗꯕꯅꯤꯅ ꯑꯉꯝꯕ ꯑꯃ ꯌꯦꯡꯊꯣꯛꯅ ꯇꯥꯔꯦꯗꯅ ꯌꯥꯏ ꯌꯥꯏ ꯑꯩꯁꯨ ꯉꯁꯥꯏꯅ ꯄꯥꯝꯗꯨꯅ ꯂꯩꯔꯝꯃꯕꯅꯦ ꯌꯨꯝꯗ ꯂꯥꯛꯄꯅꯦꯅ ꯃꯥ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯑꯁ ꯈꯪꯅꯤ ꯃꯁꯝꯁꯦ ꯕꯔꯥ ꯕꯔꯥ ꯐꯣꯏꯗꯠꯀꯦ ꯃꯥ ꯇꯧꯖꯁ ꯍꯥꯏꯁꯦ ꯈꯨꯠꯂꯥꯏꯒ ꯂꯧꯊꯣꯛꯆꯖꯥꯠꯂꯣ ꯏꯆꯦ ꯉꯁꯤꯗꯤ ꯏꯅꯝꯃꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯆꯥꯛꯁꯤ ꯏꯆꯦꯅ ꯈꯔ ꯊꯣꯡꯕꯤꯔꯣꯗꯅ ꯉꯥꯏꯈꯣ ꯄ꯭ꯔꯤꯌꯥ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯇꯝ ꯂꯩꯕꯤ ꯈꯤꯕꯤꯛꯇ ꯏꯈꯥ ꯊꯥꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯗꯣꯏ ꯁꯨꯝ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯁꯤꯕꯨ ꯀꯔꯤꯅꯦꯅ ꯎꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯥ ꯃꯇꯣꯟꯗꯅ ꯁꯨꯝ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯆꯦꯗꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯌꯥꯝ ꯂꯩꯔꯝꯃꯤ ꯖꯥꯎꯔꯦ ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯩꯔꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯔꯣ ꯅꯪꯕꯨ ꯅꯈꯨꯠꯇꯣ ꯇꯦꯛꯄ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯑꯉꯥꯡꯅꯤꯗꯅ ꯑꯩ ꯇꯧꯖꯧꯔꯒꯦ ꯍꯥꯎꯔꯅꯤ